ꯆꯥ ꯐꯪꯖꯗꯕ ꯑꯗꯨꯃꯥꯏꯅ ꯀ ꯆꯥꯏ ꯀꯥꯏꯅ ꯑꯩꯗꯤ ꯆꯥ ꯐꯪꯖꯗꯕ ꯃꯤꯅꯦ ꯀꯦꯃꯦꯔꯥꯗ ꯄꯥꯏ ꯂꯩꯔꯅꯨ ꯒꯅꯦꯁꯅꯅꯦ ꯑꯧꯁꯦ ꯒꯅꯦꯁ ꯃꯥꯟꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯒꯅꯦꯁ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯁꯤꯒꯤꯅꯦ ꯅꯅꯥꯒꯤ ꯌꯣꯒꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯤꯒ ꯒ꯭ꯔꯤꯟ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤꯁꯦ ꯌꯥꯔꯣꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯒ꯭ꯔꯤꯟꯁꯦ ꯕ꯭ꯂꯦꯗꯁꯤꯅꯅꯦ ꯂꯧꯊꯣꯛꯑꯅꯤꯕ ꯑꯁꯤ ꯂꯧꯊꯣꯛꯑꯗꯤ ꯀꯩꯁꯨ ꯀꯥꯏꯔꯔꯣꯏꯕ ꯁꯤ ꯃꯄꯥꯟꯁꯦ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯁꯤ ꯃꯄꯥꯟꯁꯦ ꯀꯥꯏꯒꯗ꯭ꯔꯣ ꯀꯥꯏ ꯄꯔꯁꯤꯗꯤꯒꯤꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯤꯅ ꯑꯗꯨꯅ ꯍꯥꯏꯅꯤ ꯑꯣ ꯑꯁꯤꯁꯤꯃ ꯂꯧꯊꯣꯛꯑꯅꯦꯕ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯆꯠꯂꯤ The next day. ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯒ꯭ꯔꯤꯟ ꯇꯤ ꯈꯔ ꯂꯣꯜꯂꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯇꯤꯐꯤꯟꯗ ꯍꯥꯞꯄꯒꯤ ꯁꯨꯖꯤ ꯈꯔ ꯘꯤꯅ ꯇꯧꯔꯒꯅꯦ ꯁꯨꯖꯤ ꯈꯔ ꯉꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯌꯨꯛꯁꯤꯒꯅꯦ ꯑꯩ ꯇꯟꯁꯨ ꯍꯧꯔꯤꯑꯕ ꯑꯗꯩ ꯃꯄꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯤꯅ ꯇꯟꯁꯨ ꯍꯧꯔꯦ ꯑꯗꯨꯒ ꯇꯟꯗꯨꯅ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯣꯏꯅꯦꯕ ꯑꯉꯥꯡ ꯑꯅꯤꯒꯤꯅꯦ ꯇꯟꯗꯣ ꯍꯥꯞꯄꯨꯕ ꯇꯥꯔꯒꯗꯤ ꯃꯣꯏ ꯑꯃꯐꯥꯎ ꯆꯥꯗꯉꯩ ꯍꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯃꯣꯏꯗ ꯇꯟ ꯍꯥꯞꯄꯔꯣꯏ ꯑꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯅ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯌꯦꯕ ꯁ꯭ꯀꯨꯜꯗꯅꯦ ꯑꯗꯨꯏ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯔꯝꯕꯅꯤ ꯉꯝꯗꯗꯅ ꯐꯦꯟ ꯃꯈꯥꯗ ꯊꯝꯕꯅꯤ ꯃꯥꯁꯨ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯆꯠꯄꯒꯤ ꯂꯣꯏꯁꯟꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯦꯃꯦꯔꯥ ꯀꯥꯞꯁꯜꯂꯤꯅꯦꯕ ꯃꯥ ꯍꯧꯖꯤꯛ ꯈꯣꯡꯎꯞ ꯄꯣꯂꯤꯁ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯃꯥ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯇꯥꯁꯤ ꯀꯦꯃꯦꯔꯥꯗ ꯄꯥꯏ ꯂꯩꯔꯅꯨ ꯃꯥꯛꯁꯦ ꯂꯣꯛ ꯊꯨꯡꯉꯦꯕ ꯑꯗꯨꯅ ꯃꯐ꯭ꯂꯥ ꯖꯦꯠꯂꯒ ꯆꯠꯂꯤꯁꯦ ꯌꯥꯝꯅꯅꯦ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯃꯐ꯭ꯂꯥꯅꯤ ꯃꯆꯨ ꯊꯤꯖꯔꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯃꯐ꯭ꯂꯥꯅꯤ 3 hours later. ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤꯍꯣꯏꯒꯤꯅꯦ ꯉꯁꯤ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦꯕ ꯅꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯤ ꯉꯔꯥꯡ ꯂꯩꯔꯦ ꯃꯨꯅꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤ ꯃꯅꯨꯡꯗ ꯅꯨꯅ ꯑꯝꯇ ꯁꯤ ꯊꯥꯡꯒꯠꯂꯨ ꯌꯦꯡꯒꯦ ꯌꯦꯡꯉꯨꯅꯦ ꯀꯨꯏꯗ꯭ꯔꯤꯕꯅꯦꯕ ꯂꯩꯈꯤꯕ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯌꯥꯝꯅ ꯀꯧꯔꯝꯃꯒꯦ ꯍꯥꯏꯗ ꯌꯦꯡꯉꯨꯁꯦ ꯁꯨꯃꯥꯏꯅ ꯀꯧꯔꯝꯕꯒꯤ ꯋꯥꯅꯦ ꯀꯨꯏꯗ꯭ꯔꯤꯕꯅꯦꯕ ꯂꯩꯈꯤꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯑꯣꯏꯅ ꯎꯠꯈꯤꯕꯅꯦꯕ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯂꯩꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯀꯧꯔꯝꯃꯦ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯗꯣ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯒꯅꯦ ꯑꯗꯨꯏꯗꯣ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯒꯦꯅ ꯍꯥꯏꯈ꯭ꯔꯦꯕ ꯃꯃꯥꯟꯅꯕꯤ ꯍꯥꯏꯗꯤ ꯑꯗꯨꯝꯅꯦ ꯀ꯭ꯂꯥꯁ ꯑꯆꯧꯕ ꯑꯉꯥꯡꯅꯦꯕ ꯀ꯭ꯂꯥꯁ ꯈꯪꯗꯦ ꯑꯗꯣ ꯀ꯭ꯂꯥꯁ 9ꯂ ꯀꯩꯅꯣ ꯀꯥꯕꯅꯦꯕ ꯑꯩ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯥꯛꯇꯤ ꯖꯒꯣꯏ ꯁꯥꯅꯤꯕ ꯉꯁꯤ ꯌꯣꯒꯥ ꯇꯧꯔꯣꯏꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯝꯅꯦ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯄꯨꯔꯛꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯑꯕ ꯑꯗꯨ ꯃꯌꯥꯝ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯈꯪꯗꯦ ꯃꯥ ꯑꯃꯗꯨꯅ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯆꯥꯎꯕꯅꯤꯅꯅꯦ ꯑꯗꯨꯅ ꯋꯥꯡꯕꯅꯤꯅ ꯆꯥꯎ ꯁꯥꯡꯕꯅꯤꯅ ꯑꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯗꯨ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯆꯥꯕ ꯇꯥꯔꯒꯗꯤ ꯐꯔꯦ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯁꯤ ꯑꯀꯧꯕ ꯌꯨꯝ ꯁꯦꯠꯆꯔꯦ ꯑꯗꯣ ꯉꯔꯥꯡꯁꯦ ꯁꯨꯡꯖꯦꯡ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏꯗꯇꯅꯦꯕ ꯑꯩꯅ ꯄꯨꯊꯣꯛꯑꯒ ꯌꯦꯡꯕꯗꯅꯦ ꯀꯧꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯉꯔꯥꯡꯅ ꯌꯦꯡꯉꯝꯃꯗꯤ ꯈꯪꯖꯒꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯂꯥꯛꯇ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯈꯣꯡꯅ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯈꯠꯂꯦ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯎꯔꯒ ꯑꯗꯨꯝ ꯀꯧꯔꯅꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯄꯨꯔꯛꯏꯕ ꯃꯥꯏ ꯑꯁꯤꯅ ꯆꯤꯔꯟꯖꯤꯇꯥꯒꯤꯗꯨꯅꯤꯅꯦ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯍꯥꯏꯗꯤ ꯏꯁꯩꯗꯨꯗꯩ ꯍꯥꯞꯄ ꯌꯥꯗꯕꯅꯤꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩ ꯁꯥꯏꯠꯇ ꯆꯦꯅꯦꯜ ꯎꯠꯆꯔꯝꯒꯦ ꯑꯁꯤꯒꯤ ꯀꯁꯥꯔ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯨ ꯑꯁꯤꯗ ꯌꯥꯎꯔꯤꯁꯦ ꯌꯣꯒꯥꯇ ꯅꯠꯇꯦꯕ ꯑꯇꯣꯞꯄ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯇꯣꯞꯄ ꯕꯦꯡꯒꯣꯂꯤꯒꯤꯁꯨ ꯑꯇꯣꯞꯄ ꯃꯄꯥꯟ ꯃꯄꯥꯟꯒꯤ ꯕꯤꯍꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯏꯁꯩ ꯄꯨꯝꯅꯃꯛꯅꯦ ꯌꯥꯎꯕꯅꯦꯕ ꯃꯤꯛꯁꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ A few moments later. ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯊꯔꯣꯏ ꯑꯁꯤꯒꯤ ꯊꯔꯣꯏꯁꯦ ꯅꯍꯥꯟ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯗꯨꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯔꯣꯏꯁꯦ ꯊꯣꯡꯗꯣꯔꯕꯅꯤ ꯑꯗꯨꯒ ꯃꯄꯥꯅꯅꯦ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯔꯣꯏꯁꯦ ꯁꯤ ꯈꯛꯇꯤ ꯃꯥꯅ ꯆꯞꯄꯒ ꯊꯝꯕꯤꯔꯝꯃꯦꯕ ꯑꯩꯁꯦ ꯊꯔꯣꯏ ꯆꯞꯄꯁꯦ ꯈꯤꯇꯪꯅꯦ ꯃꯑꯣꯡ ꯆꯥꯗꯦꯕ ꯌꯥꯝꯅ ꯊꯔꯣꯏꯁꯦ ꯑꯩꯅ ꯈꯔ ꯌꯥꯝꯅꯒ ꯆꯞꯁꯜꯂꯨꯔꯗꯤꯅꯦ ꯑꯩ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯔꯣꯏꯕ ꯑꯗꯣ ꯊꯔꯣꯏ ꯅꯤꯡꯒꯥꯏꯕꯤꯁꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯊꯔꯣꯏ ꯑꯁꯥꯡꯕꯤꯗꯤꯅꯦ ꯁꯨꯡꯆꯥ ꯆꯥꯗꯦꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯥꯆꯞꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥ ꯆꯥꯟꯅꯗ꯭ꯔꯕꯅꯤꯅꯅꯦ ꯑꯁꯤꯅ ꯑꯗꯨꯝ ꯊꯔꯣꯏꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯆꯞꯅꯔꯦꯕ ꯀ꯭ꯋꯥꯁꯨ ꯈꯥꯏꯕ ꯌꯥꯏꯀꯣ ꯑꯗꯨꯁꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯀ꯭ꯋꯥꯁꯨ ꯑꯗꯨꯝ ꯈꯥꯏꯕ ꯌꯥꯏ ꯑꯗꯣ ꯀꯥꯆꯞꯁꯤꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯔꯣꯏꯁꯦ ꯆꯞꯄꯦ ꯊꯔꯣꯏꯁꯦ KG 2ꯅꯦꯕ ꯑꯗꯣ KG 2ꯃꯛꯄꯨꯗꯤ ꯊꯣꯡꯗꯔꯦ KG 2ꯗꯒꯤꯅꯦ ꯄꯋꯥ ꯇꯥꯕ ꯍꯥꯏꯗꯤ KG ꯃꯈꯥꯏꯃꯨꯛ ꯇꯥꯕ KG 1.5 ꯊꯣꯡꯗꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯒ ꯁꯤꯡꯖꯨꯒꯗꯤ ꯌꯥꯝ ꯆꯥꯟꯅꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯡꯖꯨ ꯈꯔꯁꯨ ꯁꯨꯔꯦ ꯃꯥꯛꯁꯨ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯕꯅꯤꯅꯅꯦ ꯑꯗꯣ ꯍꯔꯥꯎꯈꯤꯕ ꯍꯥꯏꯕꯨ ꯂꯣꯏꯔꯦ ꯃꯥꯛꯇꯤ ꯊꯔꯣꯏꯒ ꯁꯤꯡꯖꯨꯒ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯑꯗꯣ ꯁꯤꯡꯖꯨꯗꯨꯒ ꯍꯥꯞꯄꯒꯤ ꯃꯣꯇꯣꯔ ꯈꯔꯅꯦ ꯅꯨꯡꯗꯥꯡ ꯇꯤꯡꯁꯤꯜꯂꯝꯕꯅꯤ ꯑꯗꯣ ꯀꯥꯝꯊꯣꯛꯑꯒ ꯑꯁꯤꯒꯤ ꯃꯣꯇꯣꯔꯁꯤꯃ ꯊꯥꯎ ꯈꯛꯇꯪ ꯍꯥꯞꯄꯒ ꯉꯧꯔꯦ
ꯃꯌꯥꯝ ꯑꯩꯅ ꯑꯌꯨꯛꯇ ꯍꯥꯏꯕꯗꯣ ꯇꯟ ꯍꯧꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯣ ꯑꯇꯥꯗꯣ ꯈꯤꯇꯪ ꯌꯥꯝꯅ ꯑꯩꯅ ꯇꯣꯠꯂꯒ ꯊꯝꯃꯦꯕ ꯁꯟꯗꯥꯋꯥꯏꯔꯝꯗꯁꯨ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯅꯤꯡꯀꯤ ꯁꯨꯃꯥꯏꯅ ꯍꯧꯔꯒ ꯆꯥꯅꯕ ꯍꯥꯏꯅꯅꯦ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯇꯟꯁꯦ ꯈꯔ ꯄꯥꯛꯅ ꯇꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯤꯡꯀꯤ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯨꯈꯝ ꯑꯄꯥꯛꯄꯁꯤꯒꯅꯦ ꯁꯟꯗꯣꯛꯑꯒ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯊꯛꯇꯗꯤ ꯄꯨꯈꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯅꯨꯡꯁꯥ ꯈꯛꯇꯪ ꯁꯥꯕꯗꯣ ꯑꯗꯨꯒꯩꯗꯨꯒ ꯑꯣꯏꯅ ꯐꯧꯗꯣꯛꯑꯒ ꯊꯝꯃꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯕꯨꯁꯤꯃꯥꯟ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕ ꯃꯄꯥꯟꯂꯣꯝꯗ ꯗꯨꯀꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯑꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯄꯣꯠꯇꯣ ꯂꯧꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯇꯟꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯃꯄꯥꯟꯁꯦ ꯍꯥꯏꯒꯠꯅ ꯂꯩꯔꯝꯃꯦꯕ ꯑꯁꯤꯁꯦ ꯀꯪꯉꯦꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯗꯤꯕꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈ꯭ꯔꯅꯤ ꯑꯩꯅ ꯃꯄꯥꯟꯗ ꯇꯟ ꯊꯝꯃꯝꯕꯗꯣ ꯑꯗꯨꯏꯗꯣ ꯈꯔ ꯈꯔꯕꯨꯗꯤ ꯀꯪꯉꯦ ꯍꯧꯖꯤꯛ ꯁꯨꯝ ꯅꯨꯡꯁꯥ ꯃꯄꯥꯟꯗꯁꯨ ꯃꯊꯛꯇꯁꯨ ꯅꯨꯡꯁꯥ ꯁꯥꯔꯤꯗꯅ ꯑꯗꯣ ꯑꯩ ꯅꯨꯡꯁꯥꯗꯗꯤ ꯄꯨꯔꯔꯣꯏꯕ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯃꯒ ꯈꯔ ꯈꯔ ꯑꯗꯨꯝ ꯀꯪꯖꯔꯅꯤ ꯑꯗꯒꯤ ꯀꯣꯟꯅꯁꯨ ꯑꯩ ꯆꯥꯛꯈꯨꯝꯗꯁꯨ ꯅꯨꯡꯁꯥ ꯄꯥꯜꯂꯛꯀꯅꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯐꯥꯟ ꯊꯥꯔꯒ ꯑꯗꯨꯝ ꯊꯝꯃꯅꯦꯕ ꯉꯁꯤ ꯕꯖꯥꯔꯗꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕ ꯑꯗꯨꯒ ꯕꯦꯔꯥ ꯀꯥꯔꯝꯕ ꯇꯥꯔꯒꯗꯤꯅꯦ ꯆꯥꯔꯝꯗꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯋꯥꯊꯤ ꯆꯥꯔꯅꯦꯕ ꯃꯉꯣꯟꯗ ꯐꯖꯅ ꯉꯥꯡꯉꯅꯦꯕ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦꯕ ꯀꯩ ꯄꯣꯠꯅꯣ ꯍꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯝꯅꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯃꯣꯔꯣꯛ ꯂꯧꯒꯦꯅ ꯆꯠꯄꯅꯦꯕ ꯑꯗꯣ ꯃꯣꯔꯣꯛ ꯌꯣꯟꯐꯝꯗꯨꯒꯤ ꯃꯅꯥꯛꯇꯨꯒꯅꯦ ꯅꯨꯄꯥꯁꯤꯒꯤ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯌꯣꯟꯅ ꯂꯩꯔꯝꯕꯅꯦꯕ ꯃꯉꯣꯟꯗ ꯄꯤꯁ 9 ꯈꯛ ꯂꯩꯔꯝꯃꯦꯕ 9 ꯑꯣꯏꯒꯤ ꯂꯥꯛꯑꯒꯅ ꯃꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯥꯛꯑꯒ ꯄꯤꯁ 3 ꯈꯛ ꯂꯧꯈꯔꯦ ꯑꯗ ꯑꯩꯉꯣꯟꯗ ꯈꯔ 4 ꯈꯛ ꯂꯦꯝꯍꯧꯕꯗꯣ ꯃꯥꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯂꯧꯈ꯭ꯔꯣ ꯍꯥꯏꯅꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯨꯝ ꯄꯣꯠ ꯂꯧꯒꯟꯕ ꯃꯤꯅꯦꯕ ꯃꯉꯣꯟꯗꯁꯨ ꯑꯗꯨꯝ ꯄꯣꯠ ꯂꯧꯔꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗꯅꯦ ꯑꯗꯣ ꯃꯥꯅ ꯂꯧꯈ꯭ꯔో ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯅ ꯂꯧꯔꯣꯏ ꯅꯪꯗꯣ ꯐꯔꯝꯃꯣꯏꯒ ꯀꯔꯤꯒ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯄꯤꯛꯏꯗꯅꯀꯣ ꯑꯗꯨꯒꯩꯗꯣ ꯑꯩꯅ ꯅꯪꯗꯣ ꯃꯍꯤꯒ ꯌꯥꯎꯔꯝꯃꯣꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗ ꯃꯥꯅ ꯃꯍꯤ ꯌꯥꯎꯔꯤ ꯐꯕꯅꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯄꯨꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣꯒ ꯇꯧꯅ ꯉꯥꯡꯕꯗꯨꯒꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯨꯏꯗꯣ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯥꯎꯔꯦ ꯀꯥꯏꯅ ꯈꯟꯒꯅꯦꯕ ꯁꯨ ꯌꯥꯝ ꯄꯤꯛꯄꯁꯨ ꯄꯣꯔꯛꯏ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯊꯦꯡꯉꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗꯨꯒꯤꯗꯤꯅꯦ ꯑꯗꯒꯤ ꯄꯣꯠ ꯌꯣꯟꯕꯅꯤꯗꯅ ꯂꯪꯊꯣꯛꯑꯒ ꯆꯠꯄꯁꯨ ꯄꯥꯝꯃꯨꯏꯗꯅ ꯑꯩꯅꯅꯦ ꯍꯜꯗꯤ ꯂꯧꯕ ꯆꯠꯂꯤꯕ ꯍꯜꯗꯤ ꯂꯩꯇ꯭ꯔꯦꯕ ꯍꯜꯗꯤꯁꯦ ꯉꯔꯥꯡꯁꯨ ꯂꯧꯒꯦꯅ ꯇꯧꯔꯦ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯀꯥꯎꯊꯣꯔꯛꯑꯦ ꯅꯨꯃꯤꯠ 2 ꯁꯨꯔꯦꯕ ꯑꯩꯅ ꯍꯜꯗꯤ ꯀꯥꯎꯊꯣꯔꯛꯏꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯡꯅꯤꯡꯉꯥꯏ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯒ ꯄꯞ ꯇꯧꯅ ꯍꯜꯗꯤꯁꯦ ꯂꯧꯕ ꯆꯠꯄꯗꯒꯤ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟꯁꯨ ꯂꯩꯇꯦꯅ ꯁꯤꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯒꯤ ꯁꯤꯒꯅ ꯀꯨꯔꯀꯨꯔꯤꯒꯨꯝꯕ ꯂꯣꯂꯤꯄꯣꯞꯁꯨ ꯌꯥꯎꯔꯛꯄꯅꯦꯕ ꯂꯣꯂꯤꯄꯣꯞꯁꯨ ꯁꯤꯒ ꯂꯩꯔꯦ ꯑꯥꯄꯦꯜꯁꯨ ꯄꯣꯔꯛꯑꯦ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯁꯤꯗ ꯂꯩꯔꯦꯕ ꯑꯁꯤꯒꯤꯁꯤꯅꯦꯕ ꯁꯤꯒꯤꯁꯦ 4 ꯈꯛꯅꯦꯕ ꯑꯩꯅ ꯄꯣꯔꯛꯏꯁꯦ ꯁꯦ 2 ꯁꯤꯗ 3 4ꯅꯦꯕ ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯁꯤꯒ ꯂꯩꯔꯦꯕ ꯑꯩꯅ ꯃꯣꯔꯣꯛ ꯂꯧꯐꯝꯗꯣ ꯑꯗꯨꯏ ꯃꯅꯥꯛꯇꯨꯒꯅꯦ ꯃꯤꯁꯦ ꯐꯝꯃꯦꯕ ꯑꯁꯤꯁꯦ ꯑꯗꯨꯝꯒꯤꯅꯦ ꯗꯨꯀꯥꯟꯗꯗꯤ ꯐꯥꯇꯧ ꯕꯖꯥꯔꯗꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯨꯕꯤ ꯃꯍꯤꯁꯦ ꯊꯛꯄꯗꯅꯦ ꯂꯨꯄꯥ 50 ꯂꯨꯄꯥ 70 ꯑꯗꯨꯃꯥꯏꯅ ꯂꯧꯅꯕꯅꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯑꯁꯤꯁꯦ ꯂꯨꯄꯥ 10 ꯇꯧꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯐꯔꯦ ꯂꯨꯄꯥ 50ꯒ ꯄꯤꯔꯣ ꯅꯪꯒꯤꯁꯨ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯊꯣꯛꯑꯒ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯨꯄꯥ 50ꯗꯅꯦ ꯁꯤꯒꯤ ꯄꯤꯁ 4ꯁꯦ ꯄꯨꯔ ꯂꯥꯛꯏꯕꯗꯣ ꯏꯁꯤꯡꯗꯤ ꯌꯥꯎꯕ ꯃꯥꯜꯂꯦꯕ ꯀꯣꯇꯣꯛ ꯀꯣꯇꯣꯛ ꯂꯥꯎꯔꯦꯕ ꯑꯁꯤꯗꯤ ꯌꯥꯎꯗꯦ ꯑꯁꯤꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯁꯦ ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯃꯥꯜꯂꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯖꯣꯛ ꯖꯣꯛ ꯂꯥꯎꯔꯦꯕ ꯃꯅꯨꯡꯗꯅꯦ ꯑꯗ ꯑꯁꯤꯗꯤ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯌꯥꯎꯔꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨꯝ ꯃꯌꯥꯝ ꯑꯃꯈꯛ ꯍꯧꯖꯤꯛ ꯊꯨꯒꯥꯏꯔꯒ ꯌꯦꯡꯉꯅꯦꯕ ꯌꯥꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯑꯔꯣꯏ ꯁꯥꯎꯗꯣꯏ ꯁꯔꯨꯛ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯁꯤ ꯃꯍꯤ ꯌꯥꯎꯏꯀꯣ ꯑꯁꯤꯁꯨ ꯃꯍꯤ ꯌꯥꯎꯏ ꯑꯁꯤ ꯃꯍꯤ ꯌꯥꯎꯗꯦ ꯑꯁꯤꯁꯨ ꯃꯍꯤ ꯌꯥꯎꯗꯦ ꯑꯗꯣ ꯑꯁꯤꯗꯤ ꯃꯍꯤ ꯑꯃꯐꯥꯎ ꯌꯥꯎꯕ ꯃꯥꯟꯗꯦꯕ ꯁꯤꯒꯤꯁꯦ ꯆꯣꯛ ꯆꯣꯛꯄꯣ ꯀꯩꯁꯨꯝ ꯂꯥꯎꯗꯦꯕ ꯑꯗꯨꯅ ꯑꯁꯤꯁꯦ ꯊꯝꯈ꯭ꯔꯒꯦ ꯑꯁꯤ ꯑꯅꯤꯗꯤ ꯃꯍꯤ ꯌꯥꯎꯔꯤꯅ ꯑꯁꯤꯁꯤꯅ ꯈꯤꯇꯪꯌꯥꯎꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯊꯨꯒꯥꯏꯔꯦ ꯖꯨꯕꯤꯒꯥꯏꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯉꯁꯤ ꯑꯍꯥꯟꯕ ꯊꯨꯒꯥꯏꯖꯗꯣꯏꯅꯤ ꯑꯃꯨꯛ ꯊꯨꯒꯥꯏꯖꯗ꯭ꯔꯤꯑꯕ ꯀꯗꯣꯝꯗ ꯍꯥꯟ ꯊꯨꯒꯥꯏꯅꯒꯦ ꯁꯣꯝꯗ ꯍꯥꯟ ꯊꯨꯒꯥꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯣꯀꯦ mày sao nè đưa rồi mày sao nè đi nhìn nhau em đã
ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯄꯩꯁꯥꯗꯤ ꯃꯥꯡꯖꯗ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯦ ꯖꯨꯕꯤ ꯑꯃꯗ ꯂꯨꯄꯥ 12 13 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕ ꯖꯨꯕꯤ ꯑꯃꯗ ꯑꯗꯣ ꯌꯦꯡꯉꯣꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨꯅꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨꯅꯦ ꯑꯉꯧꯔꯤꯁꯦ ꯎꯕ꯭ꯔꯁꯦ ꯑꯁꯤꯒ ꯃꯄꯥꯟ ꯉꯧꯔꯤꯁꯦ ꯁꯤ ꯊꯨꯒꯥꯏꯔꯀꯥꯟꯗꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯍꯥꯟꯕꯗ ꯁꯤ ꯃꯍꯤ ꯏꯁꯥꯅ ꯊꯛꯇꯣꯛꯑꯒꯦ ꯌꯥꯎꯔꯤꯕ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯊꯛꯇꯣꯛꯑꯒꯦ ꯃꯍꯤꯁꯦ ꯑꯗꯣ ꯑꯁꯤꯁꯦ ꯊꯨꯒꯥꯏꯗꯣꯏꯁꯤꯅꯤ ꯈꯜꯂꯤꯁꯦ ꯊꯨꯒꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯉꯝꯒꯗꯧꯗꯤ ꯃꯥꯟꯗꯦ ꯃꯈꯥꯗꯒꯤ ꯃꯤꯅ ꯁꯥꯎꯔꯛꯅ ꯇꯣꯔꯅꯤ ꯀꯥꯏꯔꯦ ngầm nè rau thì rau thì mấy hít này cá đây là mình dù có số mấy hít đồ thắc vào thì cá này cái nè rồi giờ muốn thắc khốt nằm tăng chiên cái nè khốt bắt giấy nè hả cái trắng gì trắng tròn mà gì nhá trắng tròn mà đi phở cái tâm nè pink măng cái này mà cái gì để sao bị mà cung phá gì vậy để sao bị mà cung phá gì ngày đó bây giờ pam mà đi môi nè cắt thật là cả hạt tua và dùng thổ pi đẹp ạ bây giờ để sao bị cung phá gì mà đi môi chúng mày ám phăng giờ cái tâm này trồng giờ cái tâm nàyไอที่มึงงังนึงบะมียามนะมึงหายได้กันเนี่ยแบบมีพวกเราจะงังนึงบะมีมันนี่เลยเดี๋ยววันนี้มึงเนี่ยมาเลยจับมึงจะได้ว่าดูไหมนะก็ใส่กันนะไอ้ที่จับมึงจะได้บะมีเนี่ยบ้านเนี่ยกดแล้วกดแล้วจับเลยมึงก็จะมากัดไอ้ขันจะเหลวปุ่นเอาปุ่นลงมาตั้งในการขันจะเหลวป้าหัวใจพยายามอาศัยบาดตินเจ้าคุยบาดรุมได้เลยบ่ขนาดที่หัวเลยบ่ตุ้มเนี่ยทับสิจินนะบ่จ้าแต่นะตุ้มทะเลทะเลอ้วนนั่นเลยนะบ่บาดตินเนี่ยบ่ꯑꯗꯨꯒꯤꯗꯣ ꯑꯩ ꯉꯁꯤꯗꯤ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯆꯥꯀꯨꯁꯦ ꯃꯩ ꯏꯜꯂꯒꯅꯦ ꯑꯁꯤꯒꯤꯁꯤꯅ ꯃꯈꯨꯟ ꯈꯔꯅꯦ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯔ ꯃꯈꯨꯟ 5ꯒ ꯍꯨꯠꯂꯦ ꯑꯗꯨꯒ ꯑꯩ ꯃꯣꯔꯣꯛ ꯆꯔꯥ ꯊꯥꯗꯣꯏꯅꯤ ꯑꯩꯉꯣꯟꯗ ꯃꯣꯔꯣꯛ ꯆꯔꯥ ꯑꯐꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯊꯥꯖꯤꯟꯒꯦ ꯇꯧꯔꯤꯅꯤ ꯁꯤꯒꯤ ꯖꯨꯕꯤꯒꯤ ꯃꯔꯥ ꯀꯔꯤ ꯀꯔꯤꯁꯦ ꯑꯁꯤ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒꯦꯕ ꯁꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯍꯥꯞꯄ ꯇꯥꯔꯗꯤ ꯐꯨꯟꯒꯅꯤꯅ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯅꯤ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩꯅꯅꯦ ꯖꯨꯕꯤꯒꯤ ꯃꯀꯨꯗꯣ ꯖꯨꯕꯤꯁꯦ ꯅꯧꯔꯤꯗꯅ ꯌꯥꯝꯅ ꯂꯤꯗ꯭ꯔꯤꯅ ꯑꯗꯨꯅ ꯖꯨꯕꯤ ꯑꯅꯧꯕꯁꯤꯒꯤ ꯃꯀꯨꯏꯅ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯇꯧꯗꯅ ꯊꯥꯗꯠꯂꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯄꯣꯠ ꯊꯥꯒꯗꯕ ꯕꯥꯇꯤꯟꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯂꯩꯕꯥꯛ ꯍꯥꯟꯅ ꯍꯥꯞꯈꯤꯕ ꯇꯥꯔꯒꯗꯤꯅꯦ ꯑꯗꯨꯝ ꯂꯩꯕꯥꯛꯇꯣ ꯑꯗꯨꯝ ꯐꯨꯟꯖꯟꯈꯤꯅꯤꯅ ꯑꯗꯨꯅ ꯖꯨꯕꯤꯒꯤ ꯃꯔꯥꯁꯤꯡꯁꯦ ꯃꯀꯨꯁꯤꯡꯁꯦ ꯍꯥꯞꯄ ꯇꯥꯔꯒꯗꯤꯅꯦ ꯑꯗꯨꯅ ꯂꯩꯕꯥꯛꯇꯣ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯌꯥꯝꯅ ꯐꯨꯟꯖꯟꯕꯗꯣ ꯑꯗꯨ ꯑꯣꯏꯔꯣꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯖꯨꯕꯤ ꯗꯥꯞꯇꯣ ꯑꯩ ꯋꯥꯊꯤꯗꯤ ꯆꯥꯗ꯭ꯔꯦꯀꯣ ꯖꯨꯕꯤꯁꯦ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ꯭ꯔꯣꯅꯨꯕ ꯖꯨꯕꯤꯁꯦ ꯑꯥꯗ ꯃꯥꯗꯤ ꯃꯥ ꯑꯣꯏꯗꯤ ꯀꯌꯥꯝ ꯐꯖꯅ ꯈꯣꯠꯈ꯭ꯔꯅꯣꯅꯦ ꯑꯥꯗ ꯂꯩꯔꯦ ꯀꯌꯥꯝ ꯐꯖꯅ ꯈꯣꯠꯈ꯭ꯔꯅꯣ ꯑꯩꯗꯤ ꯉꯝꯗꯦ ꯑꯩ ꯉꯁꯥꯏ ꯀꯌꯥꯝ ꯋꯥꯅ ꯈꯣꯠꯂꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯣꯠ ꯇꯥꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯉꯁꯥꯏꯒꯤꯗꯤ ꯃꯍꯤ ꯇꯦꯡꯀꯣꯠ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯤ ꯑꯁꯤ ꯅꯠꯇꯦꯅꯨꯕ ꯑꯩꯒꯤꯗꯨꯗꯤ ꯑꯗꯩ ꯇꯦꯡꯀꯣꯠ ꯑꯆꯧꯕꯗꯨ ꯄꯤꯛ ꯊꯟ ꯌꯥꯎ ꯂꯩꯔꯝꯃꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯁꯤꯗꯤ ꯀꯩ ꯋꯥꯅꯣꯅꯦ ꯊꯧꯗꯣ ꯅꯪꯗꯣ ꯑꯇꯩꯒꯤ ꯁꯣꯝꯗ ꯇꯧꯅꯤ ꯖꯨꯕꯤ ꯃꯔꯤꯗꯅꯦ ꯂꯨꯄꯥ 50ꯗ ꯄꯨꯔꯛꯏꯅꯦꯕ ꯑꯗꯨꯒꯤ ꯖꯨꯕꯤꯗꯨꯅ ꯁꯨꯃꯥꯏꯅ ꯐꯔꯝꯃꯤꯅꯤ ꯈꯟꯗꯦ ꯐꯖꯅ ꯀꯥꯟꯅꯩꯌꯦ ꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯣꯜꯗꯁꯨ ꯖꯨꯕꯤ ꯑꯃ ꯂꯩꯔꯤꯑꯕ ꯑꯁꯤꯒꯤꯁꯤꯁꯨꯅꯦ ꯊꯨꯒꯥꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯑꯁꯤꯗꯤ ꯐꯖꯅ ꯀꯥꯟꯅꯩꯌꯦ ꯁꯤꯗꯤ ꯗꯥꯞ ꯑꯃꯇ ꯉꯥꯏꯔꯦ ꯑꯁꯤꯗꯤ ꯗꯥꯞ
ꯑꯗꯨꯅꯦꯕ ꯉꯁꯥꯏꯒꯤꯗꯣ ꯗꯥꯞꯅꯦꯕ ꯑꯩꯒꯤꯗꯣ ꯃꯥ ꯃꯍꯤ ꯂꯣꯏ ꯍꯩꯗꯣꯛꯑꯔꯦ ꯁꯤꯒ ꯊꯧꯍꯟꯗꯅ ꯌꯥꯕꯅꯤ ꯆꯥꯃꯣꯁꯅ ꯈꯣꯠꯂꯕꯗ ꯍꯥꯎꯕꯅꯤ ꯃꯁꯤ ꯅꯥꯔꯤꯜꯁꯦ ꯑꯃꯗꯨꯅꯤ ꯑꯩꯅ ꯊꯛꯈꯤꯕꯗꯣ 그러니까 ꯑꯩꯉꯣꯟꯗ ꯖꯒꯥꯗ ꯑꯃ ꯂꯦꯡꯍꯟꯕ ꯉꯝꯃꯣꯏ ꯋꯥꯟ Ready? ꯇꯨ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯣꯅꯦ ꯊ꯭ꯔꯤ ꯒꯣ Ready? Study and go. ꯑꯧꯔꯣ ꯒꯜꯂꯗ ꯍꯦꯄꯤ ꯔꯦꯗꯤ ꯁ꯭ꯇꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥꯒ ꯑꯩꯒ ꯄꯟꯖꯥ ꯃꯨꯛꯅꯕ ꯑꯩꯈꯣꯏ ꯅꯅꯥꯅ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ